Chief Minister N. Biren ngasi nungthil pung ahumda Governor unaduna resignation tawraba yana leire thokliba irang asigi waroisin puraktringaida CM fam thadokpa yaroi haiduna miyamna irang hokre. Congress ki luchingba Rahul Gandhi ngasi moirangda chatuna relief camp singda leiriba miyamga hakthengna wari sakre angamba thakta mateng pangani haina thazaba piramkhre. Amasung ngasi nongalamday pung ahum taba duwaida maikay kayadagi lakpa masing yamlaba miyamna Thobal District ki khongjomda leibat Thobal District BJP office ta landaramle.